ngasi ꯑꯩꯈꯣꯏꯅ statement ꯊꯣꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ family ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ statement ꯊꯣꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯥꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯒꯗꯤ forceꯅ नखोइबु खामगा लैबदु नखोइगी नराइबक फबनि लालओ थेंनगे हैबने कोइ एज अ वॉलंटियर नखोइना आइखोइगी इचिननाव आइगी इमुंग आइगी ब्रदर सिंगबो तोखिबा फिबम तोरमिबदु मी ओइबगी लिजत साजत नते ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯇ꯭ꯔꯦꯜꯗ ꯂꯩꯔꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯥꯡꯕ ꯉꯝꯗꯕꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯩꯐꯝꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯈꯣꯏꯅ ꯀꯨꯀꯤꯂꯦꯟ ꯗꯤꯃꯥꯟ ꯇꯧꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯂꯩꯌꯣ ꯑꯗꯨꯗ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯈꯣꯡ ꯊꯥꯔꯛꯀꯅꯨ नखोइना पामेबी मतुंगिना अखोइना रेस्पॉन्स फजन पीगनी ब्लॉकेट अच्छी होबद गायरी तौरखीगनी नखोइना पामबदगी नखोइना बन ब्लॉकेट तौबदी है अखोइना तौरपना नखोइना अखोइगी लाइन अखोइगी बॉर्डर दा हेंजिलकनी हैबदुदी सुकोइ ओइथोक्लोय अखोइगी मी लेये अखोइगी वॉलंटियर लेये नखोइ कावगनो हेंजिला अगदी नखोइना नसाना दायित्व पुगदौबनी अदुगा एंदोंग सरकार बुसु अखोइ हाइनिंगे अखोइगी अवाबसु खंबियो सरकारना मखोइगी थबक तौदे हाइबा अखोइ हाइरोय मखोइना तौबा याबा थीबा याबा हुम्बा याबा हुल्मगनी थिरमगनी अदुबु ngasi phawba thoiba phagiba mafam aduda changsillaga tawdabida karigino highway da passenger gi gari gumna casper na mi puraga chatlaga leibadu सरकार अमा ओइरगदी ngasai mi haliba khun aduda ningthau aduda khunja aduda changsillaga pharaga statement lagudabuni lawdabida praja boina highway da disturb tawba mi puraga chalaga leiba असी करीनो अखोई पाखुम पामी सरकार बु अखोई ना हायरी सिना ngasi phawba tummaga leiba karigino अखोई की इमुंग अखोई की फैमिली तमथीना हाटखिबदु मणिपुर दा हाटप नत्रो मणिपुर तौब नत्रो लिलोन वाईफाई सी मणिपुर की मैप की मपान थोखरब्रो यानिंगदे तुमिन लेबसे अखोई सोया यानिंगदे अखोई मिचमना खोंजंग चंगसिला आइबिसी करिगिनो मिचमना खुटलाई पाइरे इसी करिगिनो सरकारना खंबिगदौबुनी सरकारना थबक पांथोक्तरगदी तौबीद्रगदी सरकारसु मी हाटपदुदा इन्वॉल्व ओइब्रा अखोइगी क्वेश्चन नेछि सरकारनासु पाखुम पिबियो सिदा पूरीबा रेस्पोंसिबल ओइरिबा अखोइगी ऑनरेबल सीएम ओइरो ऑनरेबल होम मिनिस्टर ओइरो MLA ओरो मिनिस्टर ओरो पाखुम नखोइना पिगदौबनी नखोइबु कनाना थागलिबनो अखोइ प्रजाना थागतपने
ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯤꯌꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯊꯝꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯊꯥꯒꯠꯄꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯚꯣꯠ ꯄꯤꯔꯒ ꯀꯥꯍꯟꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯋꯔꯗ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯇꯔꯨꯛꯄꯨ ꯇꯝꯊꯤꯅ ꯍꯨꯏ ꯁꯟ ꯉꯥ ꯍꯥꯠꯄꯒꯨꯝꯅ ꯀꯛꯄꯤꯔꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇ꯭ꯔꯤ ꯅꯈꯣꯏꯁꯨ ꯈꯪꯂꯒ ꯂꯩ ꯎꯔꯒ ꯂꯩ ꯑꯗꯨ ꯇꯧꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯁꯤꯟꯗ꯭ꯔꯒ ꯐꯥꯖꯤꯟꯗ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯐꯥꯕꯅꯣ ꯍꯥꯏꯕ ꯈꯨꯟ ꯃꯦꯞ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯈꯪꯉꯤ ꯑꯦꯗꯤꯁꯅꯦꯜ ꯇꯨ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯃꯈꯣꯡꯒ ꯌꯥꯝꯅ ꯅꯛꯅꯕ ꯈꯨꯟ ꯑꯃꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯀꯜꯄ꯭ꯔꯤꯠ ꯑꯣꯏꯕ ꯃꯤꯗꯨ ꯐꯥꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯠꯂꯤꯕ ꯃꯤꯗꯨ ꯅꯈꯣꯏꯁꯨ ꯏꯟꯚꯣꯜቭ ꯑꯣꯏꯕ꯭ꯔꯥ ꯅꯈꯣꯏꯅ ꯌꯥꯎꯔꯒ ꯏꯔꯥꯡꯁꯤ ꯁꯧꯒꯠꯍꯟꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯅꯦ ꯁꯤ ꯁꯔꯀꯥꯔꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯍꯧꯈꯤꯕ ꯂꯩꯇꯦ ꯏꯔꯥꯡ ꯄꯥꯝꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯈꯨꯟꯖꯥꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯣꯡꯊꯣꯛꯄ ꯇꯥꯕꯅꯤ ꯁꯔꯀꯥꯔꯗ ꯂꯤꯗꯔ ꯄꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝ ꯑꯣꯏꯔꯣ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯒꯚꯔꯅꯔ ꯑꯣꯏꯔꯣ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯒꯗꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯣ ꯚꯦꯔꯤ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯈꯨꯝꯕꯤꯌꯣ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯥꯟꯅꯦ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯁꯤꯒꯅꯤ ꯃꯥꯒꯤ ꯃꯤꯁꯨ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯆꯝꯕꯨ ꯄ꯭ꯔꯖꯥꯕꯨ ꯅꯈꯣꯏꯒꯤ ꯁꯣꯀꯣꯜ ꯗ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯅꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯅꯈꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯇꯧꯊꯣꯛꯂꯤꯕ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂunteer ꯁꯥꯏꯠꯇꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯁ ꯅꯥꯒꯥ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄꯅꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯆꯪꯕꯁꯨ ꯌꯥꯏ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯅꯈꯣꯏ ꯇꯨꯝꯃꯒ ꯂꯩꯒꯅꯨ ꯐꯝꯃꯒ ꯂꯩꯒꯅꯨ ꯅꯪꯒꯤ ꯁ꯭ꯇꯦꯇꯁ ꯅꯪꯒꯤ ꯆꯤꯌꯔ ꯅꯪꯒꯤ ꯐꯝꯐꯝ ꯀꯟꯅꯅꯕ ꯋꯥꯈꯟꯗꯨ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯃꯥꯏꯅ ꯀꯟꯖꯦꯔꯥ ꯀꯃꯥꯏꯅ ꯄ꯭ꯔꯖꯥꯕꯨ ꯑꯩꯈꯣꯏ ꯂꯩꯌꯦ ꯍꯥꯏꯕꯒꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯁꯨꯔꯦꯟꯁ ꯀꯃꯥꯏꯅ ꯄꯤꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯈꯜꯂꯦ ꯍꯥꯏꯔꯒ ꯅꯈꯣꯏ ꯈꯣꯡ ꯊꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯤडियाꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯕꯨ ꯈꯪꯍꯟꯖꯕꯅꯤ